Akaswani Imphal, Ningthoukhongjam Suni na pau pazari ahanbada maruiba pau. Manipurda haukiba matam khara asida ingbagi chang khangen hengalakli. Ukhrulda ayuki matamda ingbagi chang asi Celsius degree manga Tamenglong jiladana Celsius degree taruk yaure. Security force ki apunba kangbuna haukiba numit kharani asida thibuhumbagi thabak chathabada yamlaba khuchu kulai kaya phagat pangamle amasung Pradhanmantri Narendra Modi na ngasi nauna thabak khalabasingda appointment letter khusinaragani. Manipurda haukiba matam khara asida ingbigi chang khangen hengalakli maruina ayuk amasung numidangi matamda ka hena ingbana miyamna khujong chadaba kaya mayuknari. Sing yauna tampaki mafam ayambada ayuki matamda lechil kungna thabana lambi chathok chasinda kudong chadaba kaya mayoknari. Ukhrul jilada ka hena ingbadagi miyamgi mahusagi punsida chawna kudong chadaba mayoknari. Aikhogi ukhrul paumi sorting simrena hai ingba khangnaba miyamna mai tiktuna leli adum oinamak ingba sina Christmas kumaidi ninghanaba leitana pangthoknaba thorang tawri. Ising phangdabana miyamda chawna kudong chadaba mayoknari. Sandel jilada hauzik ka hena ingdrabasu aiga masung numidangi matamda lechil kungna thabana miyamda kudong chadaba mayokna hale. Haukiba numit nini asida lechil kungna taki amasung numit masak uba phangkhide. Aikhogi paumi jire moyo na hai jila asida ingbi chang Celsius degree tara oiri. Ukhrulda ayuki matamda ingbi chang asi Celsius degree manga Tamenglong jiladana Celsius degree taruk oiri. Ayuk anganbada Imphal East amasung West yauna tampaki jila singda ingbagi chang Celsius degree nipan yaure. National Health Mission Manipur nasu ningthamkhagi matamda miyamna tawgadaba amasung tawroidaba niyom sing thokre. Miyamna yariba makai mapanda leitanaba arumba phi setpa khutki glove tupi amadi muffler sijinaba khungup tongba hakchang phana thamnaba machiyoba chinjak maruina vitamin C marang kaina yawba uhoi amadi manamasing chaduna immune wangna thamba hakchang saganaba asaba mahi manai thakpa angang singamadi ahal oiraba sing cheksinna thambiba hakchangi unsa kangdanaba petroleum jelly body cream na chingba sijinagadabani. Ningthamthagi matam asida miyamna yariba makai aingba mafamsingda leitanaba honagadabani. Karigumba ingbana maram oiraga hakchang ninglabadi arumba phi chachinduna imungda leigadabani. Yariba makai maitikpa matamda mahulangpok thoktanaba honagadabani. Security force ki apunba kangbuna Rajya sigi tongan mafam singda haukiba numit kharani asida thibuhumbagi thabak chathabada yamlaba khuchu khulai kaya phagat pangamle. Churachandpur, Kangpokpi amasung Bisnupur jiladagi nongmai kunmanga nongmai maru amasung tongan mapolam sing phagmamle hairi. Assam Rifles ki cherol amana hai tha sigi tarani pandagi kunithoi phawbugi manungda Rajya sigi tongan mafam singdagi hariba polam sing asi phagat pangamkhibani. Makha taba aingge be thabak lokhanabagi damakta pharaba polam sing adu Manipur police da kusina khre hairi. Amaromda Kakching jilagi Kakching sumnangdagi police na pripaki miyoy ama pharaba miyoy du Kakching jila asidagi ni hairi. Makha taba aingge be thabak lokhanaba Kakching police station da case ama register tawkhre hairi. Bharat Lanmina Churachandpur jilagi Zipki Tampa Khulda leiba internally displaced person singi relief camp da Christmas ka mari lenana mela ama pangthokre mafamadu da leiriba miyoy samnga humbutra da kumay asiga mari lenana harawba musung nungaiba phongdokminagadabani. Relief camp ki miyoy singda Christmas ki kumay gi khudol oina tongan batangai phadaba polam kayasu yenthokki hairi. Numit humni gi oiba intensification of fish culture through biofolk technology haiba asida numit humni gi oiba training amangarang lusinkre. Manipur University gi Geology Department na sinba thauram asida Rajya sigi tongan ba jila singdagi miyoy kunmanga sarugyaki. ICAR Research Complex for NEH Region Manipur Center amadi ICAR Krishi Bigyan Kendra Churachandpur, Imphal West, Tamenglong amasung Ukhrul gi staff sing na sinduna Kisan Divas National Mushroom Day gi thauram pangthokani. Thauram asi climate based round the year mushroom production haiba theme da ngasi Imphal gi Lamphel Pata leiba ICAR Manipur Center gi hold da pangthokani. Thauram asida longmi sing amasung scientist singi oiba interaction program amasu pangthokani. Tabiriba pawasi Akaswani Imphal dagini.
Pradhan Mantri Narendra Modi na ngasi nauna thabak khalabasingda appointment letter kusinagani video conferencing gi khutangda pangthokpa thauram amada Sri Modi na appointment letter lising humbutra matho yenthokani thaurmasiga mari lainana Pradhan Mantri na wangangani Akashvani Paumi na hai Rozgar Mela asi lebak asi ki tongan mapam nifu manga da pangthokani recruitment sing asi Kendra Sarkar gi ministry amasung bibak sing gi makhada paikhatpani Rozgar Mela asi lebak asi gi naha kaya da thabak Pangnabagi kudong chaba pigani haina Pradhan Mantri na thajaba pikib adugi khongthang ama oina paikhalakpani masina naha singda lebaga sibu heina mapangal kalhanduna masa mathanta moromdom lepchaba ngamalagani Rozgar Mela asi Inglisingani kunithogi October da hogdokhibani haujik phawda lebaga sigi sahar yankhaida asiguma mela tarahumdoi pangtoktuna naha la kaya marum tongan ba sarkar gi bibhag amasung mantraluchingda thabak pikre Leibak sin batung na ngasi National Farmers Day thauram pangthokani numit asi lawmi singna leibak asi gi sakut thaurangi lambi de lawriba thaudang singbu ikai khumnaba uttuna pangthokpani lawmi singna leibak asi gi lawu singu gi pothok singbu pasinduna thamlaga senmilon phagathanabagi lambi da achauba thaudang su lawli lawmi singi maroiba thaudang sing asubu sarkar na khangbiduna heina sakhonaba thaurang asi paikhatpani Thaurang sing asigi manungda Pradhan Mantri Kisan Samman Nidhi Pradhan Mantri Fasal Bima Yojana amasung Pradhan Mantri Kisan Mandhan Yojana Yauri Scheme Sing Asina Makada Lawmi Sing da Sial Yoy Bateng Bang Sing Fanghali Kunmapan Suba Senior Women's National Football Championship for Ras Mata Jijabai Trophy Manipur ga Odisha ga ngasi final thengaragani Match asi Chhattisgarh gi Narayanpur da laiba Ramkrishna Mission Ashram Ground da sanagani Ahanba semi final match da kunithoi rak champion oikraba Manipur na Nokchu Bengal bu Panjal ahum sino da thoikibani Anisuba semi final da Odisha na Haryana bu Panjal anisino da thoibani Amaromda Humbudra Nipan Suba National Football Championship for Santos Trophy gi final round match amada ngasi Manipur ga Yumbu Telangana ga sanagani Group B gi league round match ta Manipur na Services amasung Rajasthan bu maithiba piki adumoinamak Jammu Kashmir amasung Nongchu Bengal ga sanaba matching dadi draw chatki Manipur Championship asigi damak quarter final changkhrabani ngasi phongba pauche singi maroiba pausingi damak haujik Khaidem Geetchandra leire Geetchandra Thagachari Suni ngasi Manipur do phongba pauche singi headline sing asi amaga iman manadre Manipur Legislative Assembly da 10 schedule gi makhada lingliba speaker gi tribunal da panduna lairiba MLA manga gi disqualification case Supreme Court na pikhiba within a reasonable period of time haibadu Manipur da numit kyani oigedage haina huelan pauda banner headline tawduna phongli Manipur gi irang lusinaba political dialogue chathaba mathau tai konsam Himalaya haiba pau amasu narol gi thaudang pau sege ahanba headline tawduna phongli pau asi tonganba mongda headline tawduna Manipur News amadi poknapham pau seda phongli ngalingai matamdagi laigi tharomda sijinnaraklaba Miyamna Pamna Chanariba Kabuk Makhal Sing Sabada Chemical Sizinarpaki Singnaba Lady Haiba Pau Amadi Imphal Guwahati Flight Atongmal Lupa Lising Amada Lepinaba Korta Wakat Kri Haiba Pauna Isel Express Pau Segi Ahanba Amadi Anisuba Headline Tawdun Phongli Manipur News ta Indo-Myanmar border Mapung Phana Sambal Khanaba Amasung Mitop Changlakpa Thingnaba Demographic Survey Mapung Phana Sathagadabani Haiba Amit Shah gi wafamna ahan ba headline tawri pau asi tongan ba mong da headline tawduna Shanghai Express Manipuri amadi English edition da su phongli pau asi People's Chronicle da su ahan ba lamai da headline tawduna phongli State of Indian Forest Report Manipur da lamai thaba gi chang hanthare Chorachandpur amasung Tamenglong dana lamai thaba gi chang wangba district oire haiba pau sana laiba ke ahan ba headline tawri US masa amana kuki Ultra Singda drone Kudol Tamkiba Foreign Agela Natragana Irang Toknaba Honaba Evangelistra Haiba Pau Shanghai Express Manipuri edition gi ahanba headline tawri Joint Operation da Khusukulai kaya Fagale Haiba Pau Ponopam Pau Segi ahanba lamai da phongli Pau asi tonganba mong da headline tawduna Imphal Free Press amadi Morning Bell da phongli Suni Thagachari Geetchandra aroibada maroiba pau amuk Manipur da haukiba matam khara asida ingbagi chang khangen hengalakli Ukhrul da ayuki matam da ingbagi chang asi Celsius degree manga Tamenglong jila da na Celsius degree taruk yaure Security Force ki apunba kangbun haukiba numit kharani asida thiba humbagi thabak chathabada yamlaba kuchu kulai kaya phagat pangamle amasung
Pradhan Mantri Narendra Modi na ngasi nauna thabak khalabasingde appointment letter kusinaragani Paulo Jare.